ngase ayuk anganbada City Police Station na konba nagamapal bazar da nong mapanba numit ka mari lainana thokiba nungaitaba thodok adu da chenaba miyoy amadi victim oiriba singapulab City Police Station da famina duna wakhal taminaraba matungda waroi sinama purak pangamkhre Impact News na fangba pauda ayuk anganbada ukrulomdagi manama sing yonbi nupi amana mahaki potlam sing auto amada nagamapal bazar da purakpa matamda mafamadu da lairamba nupi kharana ngasi nong mapanbani pot yonba yaroi haiduna auto dagi potlam sing munki hairi thawdok adugi matungda victim oiriba nupi aduna mahaki nungaitaba pauda madu social media da fongdorakpada mipum khudingda nungaitaba ama oikhi video adu viral oirakpadagi City Police ki officer in charge Inspector S Guikan Tangkhul gi mitiang makhada aranba tawbada chenaba miyoi sing adu fadra detain tawki accused sing adu police na detain tawraba matungda victim oiriba nupi ga loina Forum for Restoration of Peace Manipur gi convener Sankasar taragi chaisu gi Chairman Khaidem Mani Imphal Naga Forum gi mihut Uripok Apun Balup amadi Uripok nupi Apun Balup gi mihut Khwairamban Kaithel gi nupi mihut sing yawba mifam ama pangthoklaba matungda maikai ani gi marakta yasinaba ama purak pangam khibani wathok aduga mari lainana Lukmai Selup ki General Secretary Asem Nirmalana ngasi gi thodok adu yamna laibak thibani soikhre haizari thodok adu chenaba miyoi sing adu mathangda amuk tawdana ba haizarage victim oiriba sing nasu warauba tawbiraganu state asi kanglu furup kayana pullaga sembani furup ama yaudana Manipur oiba yaroi dawribani tungda asigumba wathok asi thoktanaba punna hotnaminasi haina Nirmalana appeal tawrakle wathok aduga mari lainana Forum for Restoration of Peace Manipur gi convener Sankasarna ngasi ayukta thokhiba laibak thiba thodok adugi matungda maikai ani gi marakta yasinaba ama purakre maram aduna makhatana issue asi amuk chauthoknaba hotnabiganu micham miyamna law and order asi khutta painaba tawbiganu mari lainaba authority amadi law enforcing agency singna tawjasanu haina fongdokhi Sena haudaba aigi kaithengi icha inau kharana aranba thaba khara tawrame migi mapot masai khara laurame hariba se aigi icha singna tawrubanina mama aina madu ai amuk hana tawhallaroi makhoi singdo aina warak sarage haiba se mayam gi mafamda thamjari aduga ngasi pot laururiba community atopagi kangbu mayamdo aduna nasu mase aikoi sungma aranba thabak ase makoina sungak piro akoina lale haina haijarabani aduga karigmu matamda asoiba se akoi masen hanadagi furup masen nuksi chanana laina pathabakto madugi mari adu kaina gumsi ngasi ayuki thodok thokhiba adudi ngasi akhoi mayam yauraga yanaba ama akhoi puramina khare aduna makha tabada mase amuk provoke tobiranu accused person sinusu akhoi matumuna da sikumasi tawroroi haina haye tampak leba CSO ima mairai paibi kaya su lakpiraga mateng phajana pangbi accused person sinusu phajana ware waten tobi thokhiba thodokse matumuna da thokpa yararoi sikumba taning daba pamdaba gun point gi threat toba demand toba adu ataba lambi da khanglaga oche yengba khopa check toba mayam se akhoi gi law and order le government haiba le police haiba le makhoi gi mathom makhoi na tawjasunu civil oiba kanglup oiba ima mara paibi oiba youth oigera club oigera kanagumba man law se khud pairaga magi tawningbada lambi lamkhaida ama ato topa chakada dongai da su mase matumunda da tawbirunu Thodok aduga mari lainana City Police ki officer in charge oina Thawpuriba S Guikana thodok thokhiba thodok adugi pau hek fangbaga City Police na thodok adu chenaba miyoi sing amadi victim oiriba animak City Police Station da punna famina duna wari sana duna waroi sinama purakpa ngamkhibani issue asi mapung fana loisina bahotna bada Peace Manipur ge convener Asang Kasar taragi chaisu gi chairman Khaidem Mani amadi tongan balup sangsan singi mihut singi achoba mateng ama fangjaba ngamkhi makhata na asigumba laibak chiba thodok asi thoktana bahotna si micham praja singna law and order khutta paibiganu nungaitaba pendaba sing police na report tawbiyo police ki maike digi su chap chaba action lakhachage haina fongdokhi ngasi tang tara January 2024 nongma panba numit kaithelgi numit achida ngasi thokhaning daba thodok ama Facebook ta viral oirakibasi aikoina immediate action lauraga midu pick up tawjare victim adu amasu khoina request tawraga kaukhallaga City Police Station da both side victim ga accused to kauraga aikoina moi ani gi misunderstanding adu moida phajana aikoina tambi takpiraga nakan animak yasinaraga CSO aduga Uripo Club kangbu nasu cooperation piraga ming oina panjarabada uja Asang Kasar uja Khaidem Mani nasu cooperation piraga advice ama phajana moidasu pijare makha taba asumba unauthorized oiba kaithel da phamiba singsinasu ima event singsinasu cooperation pibiu law asi police na paiba porne civil organization amatna
पाइबा नते अदुना अखोइदा पाउ पिबियु थौदोक अमा थोकपदा नत्रगना नोइगी खुद्दा हैंडल तौबीगनो हाइबा मयामदा आइना अपील तौजरी मखा ताबा मयाम पेंडिंग लाइबिरनो हौजिक्ति कांगबु खरा गेन तादबा इमा कांगबुना लानाइगी सिनबा पोटनी सीमा कैथेल अहुमना सिनबा पोट नते।